Security Force na ngasi ayok Morang Police Station na konba uyong makhongda chathakiba operation amada masing yamlaba khutsu khulai kaya fagat pangamkhre. Police tagi fangba paw maki matung endak ngasi ayok pung 6:30 adwaida Morang Police Station na konba uyong makhongda jingnaningai oiba potsak khara lotuna leire haiba akaknaba paw ma fangbadagi Bishnupur District ki SP KSH Ravi Kumar gi supervision makhada Bishnupur Police Commando Pangasuba Sikh Regiment CRPF amadi Morang Police Station gi apunba team amana mafam maduda changsinduna thiba humbagi thabak chathabada uyung makhong canal manaki asong bandarak mongsong amada plastic bag amaga blanket amaga lairamba thainaki plastic bag amadi blanket ado hangdoktuna yenglubada AK-47 rifle ani Vietnam Sniper R3 rifle ama AK gi ahangba magazine ama SLR gi ahangba magazine ama Insas ke ahangba magazine ama 9mm pistol ama kapayariba maru mapal AK-47 ge kapayariba maru tara 303 sniper rifle ge kapayariba maru mapal 7.62mm LMG ge live round manga HD card round manga detonator yauba high explosive 36 hand grenade ahom smoke grenade ahom anti riot grenade ahom tear smoke shell manga stun mortar shell ama tear smoke shell ama hand grenade tear smoke ani 51mm mortar ilbomgi empty card ama 51mm mortar live round bomb ama binocular ama wireless radio set ama steel plate yauba bulletproof jacket ama 51mm mortar ge container ama 51mm more bomgi cap mari amadi 51mm more bomgi Rain Stars 3 recover tauki haina police gi phangba power sinama ka tari